Marueba Pau Ukrul District ke Sinakaitai Naga Khulda Nauna Irang Thokre Village Authority na di khulai paiba kuki militant singna thokan bani haina maral sirakle India lenga ki PMAYG gi makhada Manipur gi oina IDP singi yum lising manga sabina ba approve tawrakre Amadi Myanmar romdagi lona pusilakpa Wild Mountain God Ibex Gunmari Manipur Security Force na rescue tawkre myoyani fare Kurumzari ISCOM Manipuri pau meeting tabiri ba khwai puna maputaram noksari hausi pau sandokna bizari Litanda pamdaba thodok sing thokraba matung Ukrul District ki manung sanba sina kaithai tangkhul naga khulda ngarang mai thaba mipha mipun tawba amadi nongmai kapagi thodok sing nauna satharakpa khul asigi khunja sing mipainaba pokpa amadi charangnaba thokre hairi thodok sing asi khulai paiba kuki militant singna thoganbani haina village authority na phongdorakle Sina Kaithai Village Authority na phongdorakpagi matung inna ngarang numit yungba matung masak khangtaba khulai paiba kuki militant singni chingnaba singna bolero angoba ama tungduna lepland romdagi lafarak kuki khultam na laklaga lambida khamduna Sina Kaithai tangkhul naga khulgi territorial jurisdiction oiriba lungtar singsang paring damai thaba haurakibani hairi lungtar singsang paring damai tharambagi thodogasi ngarang asina ahan banatte amusung Ningthina plan tawraga sathakiba thawung amani mai tharamba asina khunja singi marakta samamnaba pokhan batanatana mai tharam liba singaduna mafam maduda makhoigi sathok sasin yanaba khudong saba lobani hairi thodok asigi matung tarakpada aseng awungsi kauba naga khunja ama mahaki sina kaithai jurisdiction da leiba lofam da thabak suba lakpa matamda kuki khulai paiba singna lungtar singkhong dagi phaduna pukhibadagi khunja singi marakta sauna sarangnaba thoganki hairi Kuki khulai paiba kangbu aduna aseng awung sibu angamba chingmai amada pukhatuna mahak lauda karigi salibanu haina wahang pahang sathakhi loinana sina kaithai khulda police amasung security force sing laibra haina hangkhibaga loinana tungda mafam maduda amu hanna koichat chat kanu haina ki hanki hairi masigi matung tarakpada sina kaithai gi naga khunja kingsan muiba kauba mioyama lambida chatlamba thengnabada khulai paiba kuki kangbu aduna lepnaba hairakpada mahakna chenbadagi Nongmai kapsal lakhi hairi thodok asina sina kaithai gi khunja sing hena akiba amadi mi paiba pokhan bagal loinana khul aduda nauna irang thoklagadra haibagi mi painaba poknari hairi thodok sing asibu sina kaithai village authority na akanba moongda yaningna ba phongdokladuna thodok sing adu khunja singda atamnana akiba pokhanduna tangdu laitana hinjaba pamjaba khunja sing amadi security personnel singi maraktasu charangnaba thoganna bohonabani Maramaduna Mari Lainaba Authority Civil Administration amasung Security Force singna akanba minyeng sangduna thodok adu kupna thigatuna khudakta action lokhatpiu natrabadi mafam aduda makhatana irang tholakpa yabagi phibam amada leire haina appeal tawrakle Amaromda Foothills Naga Coordinating Committee FNCC na sina kaithai kholgi thodok asibu akanba maongda yaningna ba phongdokpaga loinana thodok asigi matangda leingak na senariba khulai paiba kuki singi mathakta akanba action lokhatuna makhatana mafam aduda irang tholakpa yaba thawong sing thingna bohna biu haina taksin maga loinana sina kaithai village authority na makhoigi lam identity amasung citizen singi right ngak na bohna riba sida FNCC na saugali haina phongdorakle Union Agriculture and Rural Development Minister Shivraj Singh Chauhan na Manipur gi damak Pradhan Mantri Awas Yojana Gramin PMAYG gi makhada lanjena duna relief camp sing da laiba internally displaced persons IDP sing gi damakta punna yum lising manga sthana ba ayaba pikre Union Minister gi warep asi ngarang Chief Minister Yumnam Khemchan ga loinana Deputy Chief Minister ani Nemsa Kipgen amadi Losi Dikho ga loinana New Delhi da pangthokiba high level meeting the Union Agriculture and Rural Development Minister Shivraj Singh Chauhan na ayaba asi pirakhibani hairi
Official source amagi matungina IDP singi oina sagadawriba yum lising manga asi Rural Housing Flagship Scheme gi makhada basic amenities sing yauna pakagi yum sing eligible oiba beneficiaries sing da pigadabani hairi Ministry gi allocation asi Manipur gi irang asina maram oiraga mayum makai manghan takhan khraba imung manung da target tawduna rehabilitation gi oina sagadawribani hairi Center gi khongthang asi awang nongpoki state singda achoba mityeng thamduna maruina Manipur gi irangna maram oiraga relief camp singda amadi temporary shelter homes singda saidangduna leiriba IDP singi punsi marek mahau leina settlement tawba ngamnabagi pandamdani hairi Ngarang Union Minister unakibaduda Chief Minister Y Khemchan gi maikaidagi crisis asina sokhallaba singi oina Central Assistance sing hengatpinaba haijakibaga loinana Manipur gi hauzik oiriba ground situation amadi khudaki oina mathau taba IDP singi yum sanaba hotnabagi tangai fadaba lai haiki Union Minister Sibra Singh Chauhan Manipur gi lusingba singda phongdorakpagi matungina irang asina sohalaba rural infrastructure sing phagatnabagi damak lokhatfam thokpa thabak thoram sing Center na lepa laitana paikhatlagani haibagi thajaba pirakhi hairi PMAYG gi makhada Manipur state ki oina IDP singi sagadawri bayum sing asi beneficiaries sing ningthina masak khangdoklaba matung time bound manner da sagani haiki panba yabadi Manipur lengak na satliba tha sigi manungda PMAYG gi makhada akhanaba project oina IDP singi yum lising manga sabinaba center da proposal lama pisin khibal laikre Union Rural Development Ministry na makhatana special window of Awas listing ani kunmari approve tawkhibaga loinana household survey tawduna eligible affected household beneficiaries singda kanaba fanghalagani hairi Ministry asina Manipur lengakta PMAYG gi akhanaba project ki makhada eligible oiraba affected beneficiaries singi registration tawbagi ayabasu piduna Manipur lengakna akhanaba project asigidamak beneficiaries sing masak khangdoktuna PMAYG guidelines singi makhada beneficiaries singi akupa marol sing Awas Plus to 2024 mobile app ki khudhangda upload tawraknaba poktak su pikhi hairi Security Force na Technopal District ki mafam amanda asat awasing sek tawda Myanmar rom dagi lona pusilakpa IVEX haina khangnaba yamna tangba lamlak ki hameng kun mari puduna lakpa thengnarakpadagi phajallaba matung rescue tawba ngamkhre hameng singa sibu lona purakhiba mioi ani amasu Security Force na fare hairi official hoiba pawa magi matungina Security Force singa intelligence na pirakpa pawa magi matungina Technopal Room dagi palel tamna thaurakpa DI gari registration number MN02B 8290 asi tha sigi kunithoi da khamdana sek tawki jathakiba thibu humbagi thaudo aduga mari lenana manungda IBEX haina khangnaba lamlakki hameng kunmari lona puramba thengnarakibani hairi hariba lamlakki hameng singasi wildlife protection eki makhada ngak seliba sa makhal amani sa singasibu ain kaina puthok pusin tawba haibasi yamna serious oiba offense amani IVEX hairiba hameng singasibu purakliba DI driver MD Kalim sahi kuntra manga kaksing maya lekai amasung gari adu tunglakpa MD Sabir Khan sahi 18 funrai makhoi anina official oiba document amata puthokpa ngamdabadagi security na khudakta custody lawkhibaga loinana makhataba wahang pahong tawbang matamda hameng singadu Myanmar romdagi ningthina sambal khadaba border gi mafamdagi lona puthoraktuna yonnabagi damak purakhibani haiba khangba ngamkhi thaudoga rescue tawkraba lamlaki hameng singamadi January ba mioyani forest department tamaka taba legal action launabagi damakta kusin nakre haina pau asina makha tari Manipur da thokliba irang asigi manungsana Central Security Forces amasung Assam Rifles singna indigenous community singda harassment sing piri haina Indigenous Peoples Forum Manipur IPFM na phongdokre IPFM na New Delhi gi Connaught Place da Leiba YMCA Tourist Hostel da pangthokiba press conference amada IPFM na hai hiramsigi matang da National Human Rights Commission Union Home Minister amasung Manipur gi Governor da memorandum pisinduna khudaki oina intervention pibi na ba haijakre hairi IPFM gi Chief Advisor Asang Kasar na phongdokibada Manipur gi indigenous community sing maru oina naga amasung maitai sing tongan tongan ba problem sing mayok na maram oiraga yamna ki na hinglei hauji yelhau phurup sing awaba tari
forces haibasi aikhoi bungak senabani adubu makhoi sing asi miyamna kiba fauri haiki tha asigi nipan amasung mapanda Ukhrul district ki Litana thokiba thodok palladuna asang kasar na hai Militant leiba yum sing curfew manung da security force sing laina mai thaki tangkhul nagagi yum kunmanga rom nungthil pobopta mai thaki security force sing nai khoi bungak senba ngamkhre maramasina aikhoi gi safety asi kadai da lai haiki IPFM nasu suspension of operation da leiriba khulai paiba kuki militant singda maral siraduna militant sing hasina suspension of operation agreement laina afaba makhagi khulai sing paiduna phongna koisa satuna security force ki mamangda fawba phongna satli militant sing asi agreement ki matung inadi makhoi ki designated camp asidagi mapan thokloidabani Litanda sathakiba kuki militant singi thawong amadi security force singna misang mikhai naibagi thawong singadu NSRCM the Union Home Minister na intervention pibina ba memorandum aduda palle Manipur ki governor da pisin kiba memorandum adudana illegal oina sasilakli ba yum singa ma di nupi singda harassment amasung intimidation pi kiba thodok sing yangsen bina bo fam sing yauri Security force sing na insurgent network sing thadat nabagi pandam da satharakiba search operation da lalawlup amagi active cadre ama faba ngamkhibaga loina namasing yamlaba khusukulai sing amasung communication equipment sing district ahum dagi fagatpa ngamkhre airi security force sing na sathakiba search operation sing aduda ain nathing kraba lalawlup kanglaipak communist party military faction KCP MFL cadre ani haiba Khaidem Joy Chandra Maitai alias inausa sa yangkhai manga lamlai mamang lekai samu lambel haiba mioya si phaba ngamkhibaga loinana mangondagi AK series rifle ki live round yangkhai phagaba ngamkhi hairi security force singna Thawal district ki Khongjong police station ki manung sanba tentha irel singda sathakiba search operation amada magazine ga loinana SMG carbine ama bolt action rifle ahum single barrel breech loading SPBL gun ani magazine .32 pistol ama .32 live round ama 9mm blank cartridge ama helmet ahum phagapangamki security force in Chandel district ki Chakpi Karong police station ki manung sanba ti bolok amasung el molhoi khul singda sathakiba search operation singda ahangma magazine ga loinana G3 rifle ama country made lethod gun ahum single barrel gun ani locally made pompi sel ahum pompi gun mari ahangma magazine ga loinana locally made carbine ani magazine pouch ani AK Rifle gi live round manga baufeng radio set ni pan amasung cover ga loinana degar ama fagatpa ngamkhia hairi National Highway 2 Imphal Dimapur lambi gi Sanapati district ki manung sanbati khulen naka check post Manipur police amasung central security force ke punbati mamana ngarang lambi asida lakpa sadabo sing sek tawba matamda bolero amada tongduna lakpa Assam gi Khola Part 1 Karimganj tagi Abu Ahmad Tahir Chahi Kunipan ko bamio estagi plastic hawamada hapsana porokpa heroin powder gram chanipan nifu faga pangam khreairi security force na fagalaba drug amadi gari ga loinana mioy du police ta makataba logi obe thabak sing lokhat namba khusina kre hairi kumjali sing amaga chanipan kuntarukta Burmese tagi ningkha tamkhiba amadi khuyek pina khiba nome treaty of yandabu na chahi Sani Suropagi Thorong asi Manipur Press Club ki Loktak Hall pangthokre Aam Aadmi Party AAP Manipur na sindana pangthokiba thorong madugi manung sanna Andro Assembly constituency dagi former independent candidate Asaibam Belena AAP Manipur da nauna changlakibagi damak party asi maikadigi harau taramna okpaga loinana ikai khumnabaso ki Thorong maduda Manipur University ki retired Professor W Nabakumar Independent Researcher Dr Puyam Rakesh amadi AAP Manipur State Coordinator Bishwanath Thingnamna President Member singoina saruk yakhi ngasigi Thorong maduga mari leinana paumi singa unaba amada party asigi State Coordinator Bishwanath Thingnamna haikibada kumjali singani ga kunhumdoi gi megi tang ahum digi hauraga Manipur da tholakhiba irang asina maram oiraga mioi lising humpuromna awaba maisa khangduna lamdam asigi Tongan bamafam da hangiba relief camp singda changjofam lawduna leirakpa amade maikai kyadagi lamdamasi apun mi saktam da singnarakliba singasida leminariba aikhoi masel amato oibagi apun masagatuna manipuri gidama aikhoi punna leminasi haibagi pausel lamaga loinana Burma dagi ningkha tamkiba amade khuyek pinakhiba numina sibuning singladuna ngasigi thormasi pangthokpani hainasu mangna phungdokhi Hojik oiriba Manipur gi context sida
हौगिबा मेगी तांग अहुम 2023 तंगदु लेतादबा मियोय लिसिंग हुनफु हेनबा तोंगान तोंगानबा मणिपुर की रिलीफ कैंप अवा मैसा खांगदना मिलुगी पिरांग कंगदना तोंगान तोंगानबा माइकई कयादगी सिंगरकपा मरुओइना ngasiगी नुमित असिमक मतमदुगी कोगी अवा बर्मिस हायरगसु खंगनबा अवागी अदुगुमलबा मखुत्तगी निंगतंबा फंगिबगुम ngasi Manipur Iraipak Kanglaipak iramdam asisu tongan tongan ba maikai kaya dagi singnarakpa Manipur gi integrity da apun bagi sakdam da tungi mirol gi punsi kaya ama mangan nanaba honarakpa asigum laba mayam asidagi apun bagi pangalama numit nasi nahongna na ningsing duna punna sagat min nabaga loina na akoi iramdam Manipur Kanglaipak sigi damak punna lemin nasi haiba paujel du adugi damakta amadami party ngasigi numit ningsing numit koigi treaty of yandabugi adugumba sign tawnugi numit se koi ningsing jabani masigi thorum se koi pangthuk sabani Sayola masubna sathagadaba Ibotombi Institute of Education gi annual college week lisingani kuntaruk ngasi Kansipur kha Naurem lekai de college asigi campus ta hodokre maruoina literary sports amadi cultural event ta yumpham oiduna sathagadaba annual college week hodokpagi thorum aduda Manipur University of Culture MUC gi vice chancellor Professor Paunam Gunindro Ibotombi Institute of Education gi principal Dr. R.K. Bizen Singh amadi Din Students Welfare Manipur University gi Students Welfare gi Din Kansipur Professor says Ibohal Namaroi Bamitulan Singh in Sarukiaki, Toramadu Manu Sana, Ibotombi Institute of Sigi Mahiroi, Trainee Amadi Oza Singna, Saba Arts Amadi Crafts Kiweba, Polam Singi Exhibition Amasu, Haudoki, Tauramaduga Mari Lenana Manipur University of Culture, Gi Vice Chancellor Professor Paunam Gunindrona Haikibada, Ibotombi Institute of Education, Paikalak Liba Kongtangase, National Education Policy NAP 2020, the Yauriba, Skill Development gi saruk amani haiba du khuyek mayek singna uba fanglakpa asita singna thaganingai amani hairiba institute asidi gi tholakpa ja singa sina mahiroi singna takpi tambiba matamda phaba mahiroi kya puthokpa ngamgani haibagi thajabasu thamli haiba wafam sing phongdokhi yamna thajarudina yam phasana tongan ba gi mahiroi matra teni singsi talent se masi u aduna kamai to gen tamasi akoi ja keno to udna tra koi tongan ba sungba akoi makoi gi talent sing uthokna ba masi keno to basi yamna tangai phaden khali aduga masi ainu ujaru matamda skill development gi amasung national education policy gi masi chapchana akoi kun khan ba natra expect to sing do khara makai di ena masi janga si si ja u phangra in khanji masi anu puning thogen ngani the particularly ngasai uriba leiba magi skill development gi adi magi talent myam chingche masi uthokpase masi yamna keno to ata natna kogi kind of kogi kari hani earning da natra koi keno yamna masi tangai phado ama oini and masi makna dum keno to ni na koi tabak bibani khandi ama khandi am keno to ni na khanji aina thajajabada Indian knowledge system skill development NAP gi myam chingche khara makai di ken ngasi ujaru se fulfill to la visual art ne performing art ne ani pullaga si art exhibition man sin mani sidana tana ko college da hojik su aya egi law college ma develop tongna ba ko bar council di recognition du phange niyam tuna handa ki july session da ko hojerani aduna ko na multidisciplinary campus ma wina ba adu bandanda ko yam kana something jari aduga oro Manipur education home ma pirak ke haidar gadi oza system tagri yaroi oza system ga haidar gadi teacher education institution ni makum pham daka oi aduna ko gi comprehensive ba kara dedicated ba mawang da ko kano si atay ga managana in a different way no dai ban sa tapu mana ko project observe. Thank you. Ukhrul district ki Militant Saraikongda thokiba kuki amadi naga phrup ki thodok asigi matangda tha asigi tang tareta National Human Rights Commission of India New Delhi da Indigenous Peoples Forum Manipur na iba serol pisin kibaduda forum asigi president wiriba Philem Rohan masa khanghandana mahaki kuyak sarga thajalamba adubu yaningdaba phongdokpa loina na forum asidagi resign tawre haina phongdorakle Manipur Press Club ki thangjing holda ngasi pangthokiba paugi mifam amada Rohan Philem na phongdokibada North East State Singdagi Muru Iba Mui Singna Saruk Yaduna Manipurda Ahanbo in a Pangtok Nabahotna Kiba World Indigenous Day Tauramasi Mangoinana Forum Asi President Oina Taupuriba Asang Kasarna Forum Asidagi Kanghodana President Pamdagi Design Taurakpada
फोरम असिगी ओइना अरुब फिबम अमा लाखिबा मतम अदुदा फोरम असिगी हांगदुना लेरु प्रेसिडेंट की फमसी कुमजा लिसिंग अनि कुनमंगा की अगस्त की तांग मपंदगी महाकना प्रेसिडेंट थौगाई पुदुना ngarang fawba forum asigi maru eba thabak thorom kya adumak tawduna lakhibani maru oina kumja lising ani kunhumdoi gi megi tang ahum dagi hauraga lamdam asida thokhiba irang asina maram oiduna mayum makai leijadraba mioi kyana tongan tongan ba relief camp singda changjafam logduna leidiba idp singi oiba thabak thorom kya da ahen biding changlingai sairakta indigenous peoples forum manipur IPFM gi oina matam kharam mai onsinduna thabak tawbang ngamkhide masida natana forum asigi oiba khana nainaba kya da sarok yaba ngamdaba kaya su laikhi adubu delhi da ngarang forum asigi chief advisor asang kasar yauna pangthokiba pawgi mifam amada mahak masa khangalam daba galoinana mahak masa gi asaba khuyek phawa piramba haibasidi tasengna laibak thiba amani masina maram oiraga forum asina ngasi phawa miyangi yai fanama thabuk thorom kya pangthoktona lakliba asta kaiba kya lakadra haibagi chingnaba su leirakle haina mahakna makhata khi any indigenous peoples ki thabuk thorom lakuma tamda tum ai mayam gi thabuk thorom da tum ai mai pak nana ba du dei mamang thana tum ai chenja gi ni tawbada di ngarang si ai consent aram da gi pot si amakak china maram oir kan si di kitang akoi marak tasu praja sing gi marak tasu katang miscommunication ama su leire aduna angkholi chelinaw sing da maroina duga gi nangai chelinaw sing da so ai na appeal tawjaning mase masina maram oir kan misinterpretation su tawbidana ba haidana ai request tawjari masina maram oir kan da ai hoje litan gi thoiba incident illegal immigrants मैम मन तोंगाना चंगसिलगा तौरेबा लालोंग सिदा आई माइ लेग चेंजै हाइबदु मक्ति आई नचदे तौबदबु आईगी सु आईगी पर्सनल गी ओइबा रीजंस मैम म लापा दुगा आईगी कंसर्न यावदना तोपा एक्टिविटी मैम म तौरपसिना मरम ओइरकांदा आई प्रेसिडेंट दगी आई तोकचबनी मसिना मरम ओइरकांदा आई माइ लेग चेंजबसि नत्ते हाइबसिम तंगा थमजरगा मैम न सोहेना खंबिरंगुनी दम इंडिजिनस पीपल्स फोरम गी मीटिंग तौबसे तसेंना आईसु या यावबसे ngamdabsina maram oirakana miscommunication je tum create tawrnanabagi room ama maina oirakadagi mai su phaba haina dugi personal note today resignation je tawjabani maina thamjagi mathang tha mars ki tang ahum leibak popa lamta thagi thanel numit asigi tha grahan numit asigi nungthil pung ahum minute kundagi lakpa hauraga nungthil gi pung mangaga minute manga da grahan mayai chalagani numidangi pung taruka minute nifunipan tabada thagi grahan tharagani masigi matung laisang thaugal tauba yare haina kanglaipa calendar board imphal gi president acharya aham visit sairomna thadorpa serola mana phongdorakli serola cinema kha taraduna hai mangbagi matam numit asigi ayuk ki pung mangaga minute kuntra manga second nifu tabadagi numidangi pung tarukka minute nifu nipan phawba mangani masigi manungda laitin amasung lining laisolgi oiba thabak thorom phawba tawba fatte mahai oiroi hairi Jharkhand ki Chhatra district ki Simariada mioi taret puba air ambulance ama kaibagi thodok plane nadu da tonglakpa mioi khudingmak laikhidre hairi Redbird Airways Private Limited na chalaiba air ambulance flight ase Ranchi airport tegi Delhi tamna ngarang numit yongba matung pung taret ka minute 13 taba matamda take off tawkhibani plane asina take off tawkhraba minute kunrong gi matungda air traffic control ka contact tawba fangkidabani hairi plane pokhai khiba site ase Baryatu panchayat ki asuppa umangi mafam amadani hairi pokhai khraba air ambulance ase Jharkhand gi Latehar district ki Chandwa Dahi Sanjay Kumar chahi nifuma thoikoba patient ama masana humpumanga hena mai chakpadagi Ranchi da leiba Dev Kamal Hospital da layengduna leirambagi makha tana specialized care gi damak Delhi air ambulance asi arrange tawduna puduna lakhibani hairi Ranchi airport ki official na phongdoropagi matungina pokhai khraba air ambulance asiga communication contact mangkhibadagi thiba khangdana leirakhi tungda plane asi kaibagi report sing lakhi weather fattabana moramoiraga plane asi kaiba oiramba yai hairi hiramasiga mari lenana Directorate General of Civil Aviation DGCA na plane kairiba mafam aduda Aircraft Accident Investigation Bureau AAIB team thajinduna thigatbagi thabak sing sathaba haukhre hairi Redbird Airways Private Limited asi Delhi da base tawani company asigi kaikhraba aircraft asi yauna punna aircraft taruk operate tawribani hairi
Bangladesh Nationalist Party BNP leibak asigi general election da sauna mai pakraba matung tha ama farakadoraba asida Bangladesh ki President Mohammad Shahabuddin na 13 Bangladesh Parliament ki ahan session lakliba March ki tarani thoi da kaukre leiba asigi jatiya sangshat na thopa statement amagi matungina Constitution na Bangladesh ki Article 72(1) na piba sakti gi matung ina President Mohammad Shahabuddin na session adu convene tawani hairi Fanggadoriba leba asigi parliament si March tarani thoi gi ayuk pung taramathoi tabadagi hogani pangthokiba Bangladesh general election aduda BNP na 2/3 majority oikhi aduga Jamaat-e-Islam main opposition oina leiri BNP gi spokesperson amadi Prime Minister Tariq Rahman gi cabinet ta home gi portfolio pairiba Salahuddin Ahmed na phongdorokpada Pangthokadoriba ahanba session aduda anoba speaker makhanggani Bangladesh Constitution ki makhada President and Prime Minister gi written advice ka loinana anoba elected parliament asigi oina election result gi gazette notification thokraba matung numit kuntrani gi manungda parliament ki inaugural session samon tawgadabani hairi adumapu hojik yamna luri bade Bangladesh parliament ki ahanba inaugural sitting asida kanana preside tawgani haibasini Mamangi Parliament ki Speaker Hauzik Laitre, Mamangi Speaker Oiramba Sharmin Chaudhuri Bangladesh ta Mamang Sahida Thokiba Irang adudagi Hauzik Fauba Thiba Khangdana Leiri, Maramaduna Deputy Speaker Oiramba Shamsul Haq Hauzik Zelda Leiri Hairi. Loisilakpada Maruiba Paum Kana Pizari. Ukhrul district ki Sina Kaichai Naga Khulda Nauna Irang Thokre Village Authority na di khulai paiba kuki militant singa thogan bani hai na maral sirakle India lenga ki PMAYG gi makhada Manipur gi oina IDP singi yum di sing manga sabina ba approve tawrakre Amasung Myanmar romdagi lona pusulapa Wild Mountain God IVEX kunmari Manipur Security Force na rescue tawkre mioyani fare ISCOM News na pizaba hosi fawbagi Manipuri paw matanga sa loijare mining tabiriba singba mukana khurumjari